ꯑꯩꯈꯣꯏ ꯍꯥꯏꯠ ꯅꯦꯝꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯤ꯫ ꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯑꯄꯤꯛꯄꯁꯤꯡꯕꯨ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯦꯞꯍꯜꯂꯤ꯫ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯡꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯨ ꯁ꯭ꯀꯨꯜꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯇꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯃꯃꯥꯡꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯂꯥꯡꯗꯣꯏꯅꯣ ꯏꯃꯥꯟꯅꯕꯁꯤꯡꯒ? ꯑꯋꯥꯡꯕꯁꯤꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯅꯦꯝꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯕꯨꯂꯤꯁꯨ ꯇꯧꯕꯤ꯫ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗꯁꯨ ꯁ꯭ꯀꯨꯇꯔ ꯕꯥꯏꯛꯁꯨ ꯂꯥꯝꯕ ꯅꯤꯡꯊꯤꯖꯅ ꯐꯪꯗꯦ꯫ ꯅꯨꯄꯤꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ ꯑꯋꯥꯡꯕ ꯅꯨꯄꯥꯁꯤꯡꯇꯕꯨ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯍꯥꯏꯠ ꯅꯦꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯁꯪꯁꯥꯔꯁꯤꯗꯒꯤ ꯁꯟꯌꯥꯁ ꯂꯧꯕ ꯇꯥꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯗ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯊꯝꯕꯤꯈꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯆꯥꯛꯈꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯅ꯫ ꯂꯦꯞꯄꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤꯗ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯖꯈꯤ, ꯑꯗꯨꯕꯨ ꯃꯦꯁꯤꯅ ꯂꯥꯏꯐꯇ ꯀꯝꯗꯧꯅ ꯑꯦꯗꯖꯁט ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯅꯗꯤ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯕꯛ ꯍꯩꯔꯛꯇꯦ, ꯈꯟꯈꯤꯗꯦ ꯑꯃꯗꯤ ꯐꯨꯠꯕꯣꯜ ꯅꯠꯇꯅ ꯀꯔꯤꯁꯨ ꯃꯍꯥꯛꯅ ꯈꯪꯈꯤꯗꯦ꯫ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯐꯨꯠꯕꯣꯜꯒꯤ ꯇꯥꯏꯕꯪꯗ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ꯫ ꯍꯥꯏꯠꯇ ꯅꯦꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ, ꯑꯋꯥꯡꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯦꯁꯤꯅ ꯀꯔꯤꯒꯨꯝꯕ ꯕꯣꯜ ꯑꯃꯨꯛꯇꯪ ꯐꯪꯈ꯭ꯔꯕꯗꯤ ꯒꯣꯜ ꯄꯣꯁꯠ ꯌꯧꯕ ꯁꯣꯏꯗ꯭ꯔꯦ꯫ ꯋꯥꯡꯖꯔꯁꯨ ꯃꯦꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦꯟꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ꯫ 24 ꯖꯨꯟ 1987 ꯔꯣꯖꯥꯔꯤꯑꯣ ꯑꯥꯔꯖꯦꯟꯇꯤꯅꯥꯗ ꯄꯣꯛꯈꯤꯕ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤ ꯍꯥꯏꯠꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯑꯉꯥꯡꯅꯤ꯫ ꯃꯦꯁꯤꯒꯤ ꯃꯄꯥ ꯖꯣꯔꯖ ꯃꯦꯁꯤ ꯁ꯭ꯇꯤꯜ ꯐꯦꯛꯇꯔꯤ ꯑꯃꯗ ꯋꯥꯔꯀꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯁꯦꯂꯤꯌꯥ ꯀ꯭ꯌꯨꯆꯤꯇꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯃꯅꯥꯛ ꯅꯛꯄ ꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯆꯥꯎꯔꯕ ꯁꯍꯔ ꯑꯗꯨꯗ ꯂꯩꯕꯁꯨ ꯉꯝꯂꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯣꯀꯦꯂꯤꯇꯤ ꯑꯗꯨ ꯌꯥꯝꯅ ꯍꯥꯏꯐꯥꯏ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯩ꯫ ꯉꯁꯤꯁꯨ ꯄꯤꯛꯂꯤꯉꯩꯗ ꯂꯩꯔꯛꯄ ꯍꯥꯟꯅꯒꯤ ꯌꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯔꯛꯇ ꯃꯦꯁꯤꯅ ꯆꯠꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯩ꯫ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯟꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯩ, ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯑꯥꯔꯖꯦꯟꯇꯤꯅꯥ ꯑꯃꯗꯤ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥ ꯄꯨꯝꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯦꯃꯁ ꯑꯣꯏꯕ ꯃꯁꯥꯟꯅꯅꯤ꯫ ꯃꯦꯁꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯀꯖꯤꯟꯁꯤꯡꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯦꯡꯗꯨꯅ ꯆꯥꯎꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯝꯄꯥꯛ ꯑꯃꯗꯤ ꯐꯨꯠꯕꯣꯜ ꯄꯤꯆ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯛ ꯈꯨꯜꯂꯛ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯁꯥꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯁꯤꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯁꯥꯟꯅꯕ ꯐꯪꯂꯛꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯁꯥꯟꯅꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯈꯤ, ꯃꯔꯝꯗꯤ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯅꯦꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯦꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏꯁꯨ ꯇꯧꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯕꯁꯤꯡꯗꯨꯅ ꯑꯆꯧꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯍꯜꯂꯝꯗꯦ ꯃꯦꯁꯤꯕꯨ꯫ ꯃꯦꯁꯤꯅ ꯄꯤꯛꯂꯤꯉꯩꯗ ꯃꯇꯝ ꯆꯨꯞꯄꯗ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯋꯥꯏ ꯇꯥꯅ ꯄꯥꯝꯈꯤ, ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯐꯨꯠꯕꯣꯜꯅꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯤ ꯃꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯐꯪꯈꯤꯕ ꯑꯍꯥꯟꯕ ꯒꯤꯐ ꯑꯗꯨꯗꯤ ꯐꯨꯠꯕꯣꯜꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯦꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯒꯤꯐꯅꯤ ꯍꯥꯏꯔꯒꯗꯤ ꯐꯨꯠꯕꯣꯜ ꯅꯠꯇꯅ ꯂꯧꯔꯣꯏ꯫ ꯕꯔꯊꯗꯦꯗꯁꯨ, ꯈ꯭ꯔꯤꯁꯃꯥꯁꯇꯁꯨ ꯑꯃꯗꯤ ꯅ꯭ꯌꯨ ꯌꯔꯗꯁꯨ ꯐꯨꯠꯕꯣꯜꯇꯅꯤ ꯃꯦꯁꯤꯅ ꯉꯥꯎꯖꯔꯛꯈꯤꯕ ꯑꯁꯤ꯫ ꯇꯥꯡꯀꯛ ꯑꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃꯅ, ꯃꯦꯁꯤꯅ ꯒꯤꯐꯅꯦꯕꯨ ꯍꯥꯏꯔꯗꯤ ꯐꯨꯠꯕꯣꯜ ꯑꯗꯨꯝ ꯍꯥꯏꯒꯅꯤ, ꯑꯗꯨꯒ ꯃꯦꯁꯤꯅ ꯐꯨꯠꯕꯣꯜꯁꯤꯡ ꯑꯗꯨ ꯃꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯗꯦ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯩ꯫ ꯃꯍꯥꯛꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯦꯁꯤꯒꯤ ꯋꯥꯈꯜ ꯍꯣꯡꯈꯤ ꯑꯃꯗꯤ ꯐꯨꯠꯕꯣꯜ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯕ ꯊꯣꯔꯛꯈꯤꯕ꯫ ꯐꯨꯠꯕꯣꯜꯒꯤ ꯂꯝꯄꯥꯛꯄꯨ ꯄꯤꯆ ꯀꯧꯏ꯫ ꯃꯦꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯋꯥꯔꯀꯤꯡ ꯀ꯭ꯂꯥꯁꯀꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯗꯨꯅ ꯐꯨꯠꯕꯣꯜ ꯄꯤꯆ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯑꯉꯥꯡꯁꯤꯡꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯇꯥꯎꯟ ꯑꯗꯨꯒꯤ ꯑꯅꯛꯄꯗ ꯍꯥꯟꯅ ꯑꯥꯔꯃꯤ ꯕꯦꯁ ꯑꯣꯏꯔꯝꯕ ꯀꯦꯝꯞ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕꯇꯥꯂꯤꯌꯟ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯅꯕ ꯃꯗꯨꯒꯤ ꯑꯔꯤꯕ ꯑꯥꯔꯃꯤꯒꯤ ꯕꯦꯁ ꯑꯗꯨꯗ ꯁꯥꯟꯅꯕ ꯆꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯕꯇꯥꯂꯤꯌꯟ ꯑꯗꯨꯁꯨ ꯃꯥꯏꯀꯩ 4ꯗ ꯐꯦꯟꯁꯤꯡ ꯈꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯁꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯈꯔꯅ ꯑꯥꯔꯃꯤ ꯕꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯅꯅꯕ ꯑꯀꯥꯏꯕ ꯃꯈꯨꯟ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯗꯅꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯥꯄꯤ ꯃꯔꯛꯇ ꯐꯨꯠꯕꯣꯜ ꯁꯥꯟꯅꯖꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯄꯤꯛꯂꯤꯕ ꯃꯦꯁꯤꯅ ꯐꯨꯠꯕꯣꯜꯒꯤ ꯂꯝꯗ ꯑꯉꯛꯄ ꯁ꯭ꯀꯤꯜ ꯀꯌꯥ ꯗꯦꯚꯦꯂꯞ ꯇꯧꯕ ꯉꯝꯈꯤꯕ꯫ ꯃꯦꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯕꯣꯜ ꯄꯥꯏꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯦꯁꯤꯅꯕꯨ ꯍꯦꯛ ꯄꯥꯏꯈ꯭ꯔꯕ ꯁꯣꯏꯗ꯭ꯔꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯦꯟꯕ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯦꯁꯤꯒꯤ ꯇꯣꯞ-ꯇꯣꯞꯂꯕ ꯐꯨꯠꯕꯣꯜꯒꯤ ꯁ꯭ꯀꯤꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯑꯆꯧꯕ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯊꯤꯕꯤꯒꯗ꯭ꯔꯥ ꯑꯃꯗꯤ
asok apan thokangadra haiduna mayam asingna yamna cheksinna senajai adubu kanana kari khangba Messi na kayam kuina mafam aduda sanaduna leigadaba tasengna hairabada Messi di mahaki panthungna tatana kaurakhi mahaki manglandi football gi hiramda yamna mai pakpa sanaroi ama oiba amadi football gi skill adubu Argentina khang natana P3B pumbada saktakpa asini Argentina dadi football masana asi thabak tawba amadi larik tambaga manana yamna wangba thakta thamnei tasengbadi football na makhoi gi punsi oiki Messi gi akoibada leiba yumlon kaironaba machine manaw sing loinamak karigumba hiram ama natraga amadagi football ga loina mari leinei masina haibadi Messi amadi mafam adugi miyoisingna Grandoli gi football sanaba mathau taki Grandoli mafam adugi local football club amani masigi soccer club asi angang khakinate ahan su loina sanai Messi gi uncle amasu hairba club asigi senior team amada sanaki matang asida Messi na khanki madudi mahaki football mayam adu lauthoktuna sanabagi matam adu lakli haina matang asida Messi gi family na su Messi bu football club amada join tahunba yare haina lepki Messi gi mayam singsu hairba club aduda tongan ba chahi ta loina sanai aduga Leo gi mapasu hairba local club aduda football coach oirami maram aduna Messi gi family na Sunday gi numit chupa club aduda matam ayamba lei Salvador Aparicio Grandoli gi yamna maming chatpa football coach amani Messi gi yamna talent layerba adugumba masana adubu mahakna ahanba oina pitchta notice tawki Messi na sananingba mongda ball adubu chenduna sanaba adu mahakna uki coach Salvador Aparicio na 7-on-7 friendly practice match amagi damak player ama darkar taki mahakna Messi gi mamada hangki Messi bu match asida sanaba yahon ba yagadra haina adubu Messi bu achauba angang singi marakta sanabada asok apa nangani haiduna mamana ayaba pirakiti haiba matam aduda Messi gi maboksu leirami amadi mabokna mamada haiki hawjikti Messi su mayam marakta sanahanduna mahaki talent adubu uthokpa matam yauri haina karigumba numit aduda Messi gi mabok leiramdrabadi Messi na nauringe matamdagi football sanaba hauramdabasu yai Salvador Aparicio na angang lising hena training tawkre adubu ngasi mahakna uriba Messi gi masana asidi amuktasu ukidri match aduna hek sanaba haubaga ball adu player amana Messi da pass tawrki masidani game adugi awon masakta mama ukriba asi Messi na ball adu chenduna defender kya landhoki coach Aparicio na kanna lawi sod adubu ball adu goal post amna karamna kaurgani maramdi Messi asi yamna nemi hairiba match asigi matungdagi Aparicio gi team da Messi asi permanent oina laiki matau asomna Messi gi ahanba football club ki entry su fangki entry da nate coach Aparicio gi akhanaba player amasu oiba ngamki pikliba Messi na mangjariba achoba football gi mangan adusu yamna lapkidre adubu makoi adugi marakta leiriba achoba pal adubu lanthoknaba Messi na natraga mahaki family gi makutadi leiramde matau karamna chawrba palladu lanki haiba adu mathangi episode mayamda mukhanganjage ngasi gidi matang asida teledos manipurna mayamdagi kainanaba yathang nijari amati channel asibu subscribe tawidriba isilinaw singna subscribe button da nambiduna channel asibu support tawbi